program manu ta suma panda dum live tha doini lal det haiba hol asida program tawgadaba mioi sing amadi share lawgadaba mioi sing adugi maming amadi akoi gi atoni oza mingoi na panjal do oza kheti razen ge so ka sida program lai bana marum boy ka photo yaur ka lere ai ki marup akoi jam Ziten Singh yuba pushkar award oza yamba sigesu marup aikre yamba ne yamba sisu Polyester program ta ubana maram orakanda magi saktam amadi mingsu yaure aduga mingoina panjarabadi kai khumna jariba oja naurem ahan jau meiteisu soul hugging the tales reading of the soul stories saiba thoram ibena sige share low kibana marum orakanda oja ki photo amadi mingso lal det ki festival se thelaga leire tongan ba country sing degi lakpa amadi tongan state sing degi tongan ba loan represent torga lakpa mioi sing dine yadum sa gumba sing sa cafe hangi duga thangnabada leiba Balmiki Hall asida program tawgadaba saruk yagadaba mate chair lawgadaba mioi singi list ni mafam masda leiriba sina date kaloina na de voices in the first multilingual poets meet haibasida nupa masuyauri my literary inspiration haiba program asida so Manipurda ge oja mingoina panjarabada sangbam netrajitsu program present toki rhyme of thoughts multilingual poets meet haiba thoram asida so Manipur loan represent tawraga oja mingoina panjarabada KS Birla Simha Tripura degini oja siso Manipur loan represent tawraga sarya doribani asina Balmiki Hall sangfam do idoni program manungda tawgadoribani sangfam asira so tongan ba lyric ke saktam sing semlaga yamna fazana sille aduga sida leiriba sing asina security adu volunteer moi sing asina yamna section na program ase karaide kari soi khidage amadi lagliba miyam asige thamoi penaba yamna kana hona beri masini aduga mathaktage amuktang mayam se yeng thabada yana fazaba view ma phambane masini date 25 tegina 28 September 2025 fauba Patna Bihar da sathariba International Literature Festival Asia ki oina khwaidagi sauba literature festival ase leibaktra truk lon cham henbana aduga tongan ba lol represent over mioi chamnga ga yankhai 550 plus na thoram asida saruk ya baga loina na thoram ase pangthok
ꯄꯥꯡꯊꯣꯛꯄꯁꯦ ngasi loisinki angpane literature ke tha se koi nadi amna thak handana khandharuba Bihar ke mafam amada sukchauna silakpa se koi gi iramdam iraikai Manipurda sinbada oithokni oithokloi haiba dudi sigumba nikthi jaba hol ama fawba maram chana reitabana maram oiraga amda Lolgidamak sengthang kaya kaithakhrabsu lon chawkhatnaba chawkhalakpa yu udabasina maram oirkanda ngamgani ngamoi haiba dudi thajabagi wangma film da laikhre. Thank you Chinau Singh, thank you.